Houkhiba January ki tang amada Koutruk te thokhiba Nongmei kapnabagi thoudok ta Kuki shingna kaplakpa pokhaihoudaba 51 mortar cell amangasi Koutruk ki khunja shingna thengnarakhre bomb adu dispose Tounana Hotnaringei da Maikei Khangdana Nongmei round kaya Kapthorakpadagi bomb dispose Touba Ngamkhidre thoudok thokpamdagi fangba paw amagi matung ina ngasi numidungba matung pung ani khare helakpa adwaida Koutruk sing laikai gi khunja kharana Koutruk sing dagi shing saluraga halakpada Koutruk sing laikai gi aroiba maite yum manakta sing paiduna thamba shang amagi manakta 51 mortar cell ama Koutruk sing laikai romda mamai on silaga laimai de yunglaga leiramba thengnarakhre Bomb adu ubadagi mipaina duna khunja sing aduna police ta pau pirba matungda Lamsang Police Station ki OC Masayawna Manipuri State Bomb Detection and Disposal Squad BDDS ki expert sing laktuna fiva madu yengsin ke bomb expert sing na bomb adu mafam adu dagi puthokpada kudong sararoi haibadagi mafam adu maktada dispose taunana ba sem saki numidang wairam yasing lakpa matam pungtar Mangaga minute tara mangarom taba adwaida expert singna akan ba section thoranga loinana bomb adu dispose taunana ba Hotnaringei talakta Khangdana Koutruk sing khonggi kharom da leiba betel khulom dagi Maikei Khangdana Nongmei round tararom kapagi makol thorakpadagi bomb expert sing amade police ki team adu mafam adu thadoktuna senthoknarakhe Pungpham adu thengzilakpadagi amambada bomb pokhaihanbada kudong saroidaba maramna bomb adu hayeng ayuk oina pokhaihalagani haire